Tupul Imphal Railway Line sembagi saruk ama oina chingnung fauduna tunnel hutpagi thabakna maram oiraga Imphal West District ki manung chanba Tairen Pokpi khulgi Loupham kaya namthaba yauna akutpa mafamsing isingna thumjinbadagi miyam mipaiba poknare hiramasiga mari leinana ngasi Manipur Press Club ta pawmi singda wangangladuna Tairen Pokpi Village Committee ki member Namthakhibana Meeyam Ron hai Tupul dagi Imphal yaurakadaba railway line asigi main tunnel number 12 hutpagi thabak chethariba sida Chingi saruk lanthoraktuna tampaki saruk oiba Tairen Pokpi khulgi maning thangba sarukta leiriba mafam singda lainungda tunnel hutpagi thabak chetharakpada hana amukta ukhidriba mongda Loupham yauna mafam kaya pak sana namthaba thengnare Railway ki maikadagi hana lam onduna compensation piba area da tunnel hutpasu kaya thengnadri madugi mahutta makhoina hutningba mafamda lainung da tunnel hutpagi thabak chathare ningthina tunnel huttabana hauzik khul asigi maning thangba sarukta leiriba Loupham kaya yauna mafam kaya pak sana namthakiba sida khudong thiba thokadra haina akoibagi miyam mipaiba poknare amaromda Loupham yauna mafam kaya namthariba asigi matangda mari leinaba DC yauna department da wakat khibasu leikre adubu SDC na yengselamba natana miyam da ningthina khanghanba leitri maramaduna tungda khudong thiba thodok thoktringaida authority na akanba mideng changduna thabak paikhatpiu maduna trabadi miyamna makhal makha kya gya kan makhongjang sing changsilagani haina Namthakhibana Meeyam Rona section wafam thamlakle adu sopang khusik leiba tunnel si hana compensation pi hiba tunnel du nate ba ina unan hulakani aduga information jo pi de aduga railway na hari sina khara matam gya koi lau simu bada kari gum khara haidi kumsi lawroki khara piraga compensation tau yana ba moi amani dago kana gum khangjida mi da moi tawle rame poche adu huli si ngasai gi akoina kari karma ground huli no kam hoi tawno da ngasai gi akoi STC da natraga DC da akoina ngarang si memorandum pisin jakre application ama adu makoina akoina hangu matamda makoi knowledge leram de sigi revenue department da adu railway na karmai tawdana migi lam duda karmaina haidi owner duda sutak tak tak bida karmaina hulli no ba poche adu kari gumba masida akoigi solution hai tare ko yanaba puraktragadi akoi railway gi moi huji thabak khadi tawidana ko adu ngarang dagi akoina lepa haidana ngarang deputy commissioner Imphal West go che pisin jakre adaga STC copy tu tawjagre adu moina yadragadi akoidi khongjang changsil lani ba poche